Lakliba tang taranithoida census kamari leinana JFD na miyamgi oiba mifam ama pangthoknaba sem saramba adu haujik oiriba lebaki phibam asi na yaithokre kuki terrorist sing yokhatuna thamliba singi mayokta miyamna lepa mathautai haina JFD gi convener Jitendra Ningombana phongdokre wafam asing asi wangkhai thangjam lekaida leiba JFD gi office ta pangthokhiba paugi mifam amada mahangna phongdokhibane Lop asigi thomi sing yauna pangthokhiba paugi mifam aduda JFD gi convener Jitendra Ningombana hai aikhoi khunai asi ngasidi yamna sokchillaba phibam amada leire Haukiba April Taruk amadi Taret ki lonaba ahingda kuki terrorist singna Tronglawbida bom kapsinduna attack chatharakpada tumduna leizariba angang ani sihankhiba aduga angang ani adugi apokpina phibam thina sogankibagi thodok adu yamna ningba kainingai ni thodok adu yaningdaba phongdoktuna khoisaunaraba miyamna khongjang changsinbada security force na nongmaina kapada mioi ahum leikidaba asi thamoi sokningai gi masakne Tronglawbigi thodok asi lup asina akanba mawngda condemn tawi mioi bana chatna daba lichat chatliba kuki terrorist sing asibo yokhatuna thamliba singi mayokta miyamna ngasidi karigumba thabak khara changsinba mathau tare Tronglawbigi thodok asigi matangda kokomina changsil lakliba khongjang asida JFD na mapung phana saugatli kokomina changsil lakliba khongjang asida miyamna su amata oina saugatuna amata oiba kholauda punna changsin minasi haina mahangna phungdokhe mahangna makhatana hai haujik lamdam asida oiriba phibam asigi yengduna tha asigi tarani thoida JFD na census ki matangda miyamgi oiba khana neinabage mifam ama Manipur University ki auditorium da pangthokani haina leplamba adu matam kharagi oina yeithokle haujiki oiriba phibam asida census pangthokpa asi maram chade maram asina state asida census ki thabak ase lengakna yeithokadabani haina mahakna makhata khi Manipur ki miyam da lakthoksagiba tangai phadana akhoi khangminadaba yadre National Register of Citizens gi matang da akhoi aduga census ki matang da khangminadaba yade yadabana marum oidana akhoi lagliba akhoi April tang taraga nithoi da Manipur University gi auditorium hall da pangthokani haina torumba akhoi gi public convention do masigi sujina marum oidana akhoi matam kharadi akhoi masi yeithok chare haiba wafumji thamjage loina na lurama asigi tanja Lengak po yawiriba aduga lengak po nakoinena akoi support tawiriba ruling amadi opposition na punna sigi phibum sida karamba mawngda census tawganio haiba wangjo ngasimu khangjaraga Manipur government amadi Manipur ki central government da hojik census obudi mafum chungsa chade marumuduna matam chade hojik lan tawbuduna marumuduna ikoi tumum sabum khangduna leiri sigi tanda census tawgni haiba se Pulap tok biraga census default of biro haibapotu campaign for just and fair delimitation ni makedi thamjiri Tronglawbi thodok kamari leinana security force na chathaba operation da UKNA gi member ahum khutlaiga konana phare hariba ase kaya yamna chumbano haibase hangningai oiba wahang amani haina mahakna makha takhi Hojik leiriba aikoigi issue sida haidare khosaunarba Manipur miyamna pendrma leiringi sida aikoibu Punging father and a buggy moon man by the Mew whom party I say, a queen around so hijikimini, Masika and the Junin Ibopono, Hypopoto, Sanderi, party whom you give Manunda, any Madihana, pardon Libani high. Aduga, lady Bopoto do that, I could give party, Bamana party, but Zagaduga, I could show with Todoki Zagadaki, Cam Lamnabagi, Cam Chumagabotu, I could teach Mamatari, then Aduga, Hoxi, I couldn't live, Gamon, have Jaga, have dare, I could no we couple with Jaga, Aduga, Sharpip, Lake, Cam Live, Adogi, Jagagi, Prajasina, Halipumatam the day, Togide. Operation Togi they have a pot of Pongdore, Baduna, Nangaki, Toxinaga, I could drama, Doroga, I could Manipur, Miamje, Pangtan, Bagitabok, Tovidono, Aduga Manipur, Miamazo, Aseng Bakandi, Makadi, Makoina, Lengapo, Yaw Kamusina, I could Tiamaga, Nangaki, Hajino Posidaki, Pangtargum Sabo Positamzi.